Manipur ki luchingba singna Delhi da chattuna center ki luchingba singi Yaka Yengduna Leibagi mahutta lamdam asigi Awaba Taraba Meeyamgi Mateng Pangbiyu haina Torbung Phougakchao Ikhai Apunba Meira paibi amadi meeyamna takshillakli hiram asiga mari leinana Torbung Phougakchao Ikhai Apunba Meira paibi amadi nahas singna senduna Phougakchao Ikhai da wakat mifam ama chathaki wakat mifam aduda saruk yakibi kaithelakpam Kegi sana kaubi Meira paibi amana hai luchingba sing asina meeyam da punsinaba amadi lingjel mananaba wafam kya lauraga minister MLA singna pukchel khoizil tinaba ngamdriba asi laibak thibani Manipur thukaina bu khwanarakliba sing asigi mayokta MLA yangkhaina amata oina punsilaga thengnaba ngamdriba karigino lan asina buffer zone da lariba mahiro singda aduki matik khudong chadaba mayokna duna lakle buffer zone da lariba mahiro singi mama mapa oiba sing ayambadi nomagi suraga talaga chaba ngaktani hojik thabak sufam nomfam khangdre maram aduna macha masu sing asigi school gi fee hunba ngamdaba kya yaunare minister MLA singna Delhi da chatlaga prime minister amasung home minister unuduna Manipur gi lan asi losin bibasu ngamdre Delhi da handok hanjin chatpagi sel aduna Awaba Taraba meeyam da oina Mateng Pangbiyu haina mahut makha takhi ba pradon mafam sida akoigi health center amam to su thambiduna matam chana akoina hangjaruba matamda layengba matamda saningba matamda chatpa yanaba yengingba matamda yengba yanabagi doctor amatu uragasu nurse amta uragasu mapung phana thambiyu akoi hujik yanna khudong chade aduga akoigi napsage yeli ba chengsisu sahi mai manungda tha manga tru khak yeli cheng kg manga khak ningonda pibase tha manga tru ki manungda manga taru sahi mai manungda tha manga taru pibase nadi oiba yaba nate adagi hujik old age pension phangjadriba adagi lukhabigi withdraw pension phangjadriba phanghanbiga dogba haksen card phangdriba sugumba mayam asisu ngasigi indian laingakna ammuktang miyeng changbiyu haiduna ai laingaki pungning singsinjari